Friend ma'am, Facebook comment ꯏꯔꯛꯄꯗ ꯀꯃꯦꯟꯁꯦ ꯑꯩꯈꯣꯏꯅ ꯑꯦꯟꯗ꯭ꯔꯣꯏꯗꯇꯗꯤ ꯌꯥꯝꯅ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯌꯥꯝ ꯂꯩꯌꯦꯕ ꯎꯒꯦ ꯌꯥꯗꯒꯨꯝꯕ ꯑꯗꯣ ꯁꯤ ꯀꯩꯁꯨ ꯅꯠꯇꯦ ꯑꯦꯟꯗ꯭ꯔꯣꯏꯗꯁꯤ ꯐꯣꯟꯁꯦ 1000 ꯂꯩꯕꯅꯤꯅꯀꯣ ꯀꯁꯇꯃꯥꯏꯖ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯐꯦꯁꯕꯨꯛꯅ ꯑꯦꯕ꯭ꯔꯤ ꯐꯣꯟ ꯈꯨꯗꯤꯡꯃꯛꯀꯤ ꯑꯦꯞꯇꯣ ꯁꯦꯝꯃꯛꯇꯕꯒꯤꯅꯦꯕ ꯑꯞꯗꯦꯠ ꯇꯧꯔꯛꯇꯕꯩꯅꯦ ꯑꯗꯨꯒ ꯑꯥꯏꯐꯣꯟꯒꯨꯝꯕꯗꯗꯤ ꯐꯣꯟꯁꯦ ꯌꯥꯝꯅ ꯑꯥꯏꯐꯣꯟꯗꯤ ꯆꯍꯤ ꯑꯃꯗ ꯐꯣꯟ ꯑꯃꯈꯛꯇꯪ ꯄꯨꯊꯣꯛꯄꯀꯣ ꯑꯅꯤ ꯄꯨꯊꯣꯛꯄ ꯌꯥꯝꯃꯕꯗ ꯑꯗꯨꯅ ꯑꯦꯞ ꯈꯨꯗꯤꯡꯃꯛꯅ ꯑꯥꯏꯐꯣꯟꯒꯤ ꯀꯁꯇꯃꯥꯏꯖ ꯑꯣꯏꯅ ꯁꯦꯝꯃꯦ ꯁꯝꯅ ꯍꯥꯏꯔꯕꯗ ꯍꯧꯖꯤꯛ ꯑꯩ ꯐꯦꯁꯕꯨꯛ ꯆꯪꯉꯁꯦ ꯑꯩꯁꯤ ꯚꯤꯗꯤꯑꯣꯁꯦ ꯁꯤꯗ ꯋꯥꯛ ꯆꯠꯄꯤꯌꯨ ꯍꯛꯆꯥꯡ ꯐꯅꯕ ꯍꯛꯆꯥꯡ ꯅꯥꯗꯅꯕꯅ ꯍꯥꯏ ꯁꯤꯗ 11 ꯀꯃꯦꯟ ꯂꯩꯌꯦꯅ ꯍꯥꯏꯌꯦꯕꯀꯣ 11 ꯀꯃꯦꯟꯁꯦ ꯑꯩꯁꯤ ꯆꯪꯉꯀꯥꯟꯗ ꯑꯩꯁꯤ ꯌꯦꯡꯕ ꯌꯥꯗꯦꯕ ꯑꯗꯨꯕꯨ ꯁꯤ ꯀꯃꯥꯏꯅ ꯇꯧꯅꯤꯗꯤ ꯅꯪꯅ ꯀꯃꯦꯟ ꯑꯃ ꯇꯧꯁꯜꯂꯣ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯒꯤ ꯍꯦꯛ ꯇꯧꯁꯜꯂꯦ ꯁꯨꯃꯥꯏꯅ ꯑꯩ ꯁꯥꯟꯅ ꯇꯧꯁꯜꯂꯦꯅꯀꯣ ꯑꯗꯩ ꯁꯤ ꯇꯧꯔꯀꯥꯟꯁꯤꯗ ꯁꯤꯗ ꯃꯣꯁ ꯔꯤꯂꯦꯚꯦꯟ ꯑꯅ ꯊꯣꯛꯂꯛꯏꯁꯦ ꯎꯔꯕ ꯀꯃꯦꯟ ꯃꯔꯛꯇ ꯁꯤꯗꯩꯁꯤꯗ ꯑꯗꯨꯑꯣꯏꯗꯤ ꯅꯪ ꯁꯤ ꯌꯦꯡ ꯌꯥꯔꯅꯦꯕ ꯁꯤꯗꯩꯁꯤꯗ ꯅꯝꯁꯤꯜꯂꯣ ꯑꯗꯨꯒ ꯁꯣ ꯑꯣꯜ ꯀꯃꯦꯟꯁꯇ ꯆꯪꯉꯀꯥꯟꯗ ꯊꯣꯛꯂꯛꯏꯁꯦ ꯁꯤ ꯇꯧ ꯇꯥꯔꯗꯤ ꯌꯦꯡꯕ ꯌꯥꯔꯦ ꯀꯩꯅꯣꯕꯨꯡ ꯆꯠꯊꯣꯛ ꯑꯁ꯭ꯋꯥꯏꯗ ꯁꯤꯅꯤ ꯌꯥꯝ ꯂꯥꯏꯔꯗ꯭ꯔꯥ ꯑꯗ ꯁꯨꯃꯥꯏꯅ ꯇꯧ ꯑꯦꯅꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯁꯤꯅ ꯑꯩ ꯄꯦꯖ ꯑꯣꯏꯖꯕ ꯋꯥꯅꯤꯗꯅ ꯑꯗ ꯅꯣꯏꯅ ꯁꯨꯃꯥꯏꯅ ꯆꯪꯉꯒꯁꯨ ꯁꯝꯅ ꯍꯥꯏꯔꯕꯗ ꯁꯤꯗ ꯑꯦꯅꯤ ꯀꯩꯅꯣꯝꯗꯀꯣ ꯀꯃꯦꯟ ꯎ ꯌꯥꯗꯕꯁꯦ ꯑꯗꯨꯒꯤ ꯂꯥꯡꯅꯕ ꯁꯤꯕꯨꯗꯤ ꯌꯥꯔꯝꯃꯦ ꯁꯤꯗ 1 ꯀꯃꯦꯟ ꯍꯥꯏꯔ ꯁꯤꯗ ꯑꯃꯨꯛ ꯆꯪꯁꯤꯜꯂꯀꯥꯟꯗ ꯁꯤ 1 ꯀꯃꯦꯟ ꯍꯥꯏꯅ ꯎꯕ ꯌꯥꯔꯦꯅ ꯑꯗꯨꯒ ꯀꯃꯦꯟ ꯎꯕ ꯌꯥꯗꯕ ꯌꯥꯎꯕꯅꯦꯕ ꯑꯗ ꯑꯗꯨꯝ ꯆꯪꯉ ꯏꯂꯥꯏ ꯂꯥꯏꯅ ꯌꯦꯡ ꯌꯥꯔꯦ ꯍꯧꯖꯤꯛꯀꯤꯗꯣ ꯑꯌꯥꯝꯕꯅ ꯁꯤ ꯇꯧꯒꯟꯕꯅ ꯍꯦꯛ ꯃꯤꯅ ꯐꯣꯇꯣ ꯍꯥꯞꯀꯠꯂꯛꯑꯦꯅ ꯀꯩ ꯈꯜꯂꯣꯕꯀꯣ ꯐ꯭ꯔꯦꯟ ꯁꯤ 5 ꯀꯃꯦꯟꯁꯦ ꯎꯕ ꯌꯥꯔꯦ ꯃꯥꯏꯁꯤꯗꯤꯀꯣ ꯑꯗꯣ ꯍꯧꯖꯤꯛꯀꯤꯗꯣ ꯀꯃꯦꯟ ꯑꯃ ꯏꯁꯜꯂꯣꯕ ꯑꯗꯨꯝ ꯅꯪꯅ ꯑꯗꯨꯒ ꯃꯣꯁ ꯔꯤꯂꯤꯚꯦꯟ ꯑꯅ ꯊꯣꯛꯂꯛꯀꯅꯦꯕ ꯑꯗꯨꯒꯤ ꯋꯥꯅꯤ ꯐ꯭ꯔꯦꯟ ꯈꯪꯍꯧꯔꯦꯅꯀꯣ ꯍꯧꯖꯤꯛꯀꯤꯗꯣ ꯐꯔꯦ ꯐ꯭ꯔꯦꯟ ꯑꯩ ꯈꯪꯗꯕꯗꯅꯣ ꯍꯪꯕꯤꯔꯛꯇꯣ ꯁꯤ ꯂꯩꯔꯦꯗꯣ ꯑꯩ ꯍꯧꯖꯤꯛꯀꯤꯗꯣ ꯁꯤꯒꯤꯁꯦ ꯑꯩꯁꯦ ꯗꯤꯂꯤꯠ ꯇꯧꯊꯣꯛꯀꯦ ꯑꯃꯨꯛꯀꯣ ꯑꯩꯁꯦ ꯅꯝꯁꯤꯜꯂꯒꯦ ꯗꯤꯂꯤꯠ ꯇꯧꯊꯣꯛꯀꯦ ꯑꯗꯨꯒ ꯁꯤꯁꯦ ꯀꯩꯁꯨ ꯅꯠꯇꯦ ꯇꯧꯔꯤꯁꯦ ꯑꯩ ꯀꯃꯦꯟ ꯑꯃꯨꯛ ꯎ ꯌꯥꯔꯔꯣꯏꯕ ꯁꯤꯗꯩꯗꯤ ꯀꯃꯦꯟ ꯑꯃꯨꯛ ꯊꯣꯛꯂꯛꯇ꯭ꯔꯦ ꯑꯩꯁꯦ ꯀꯃꯦꯟ 11 ꯀꯃꯦꯟ ꯌꯥꯎꯔꯦꯅ ꯈꯜꯂꯣꯕ ꯁꯤꯗꯩꯁꯤꯗ ꯑꯃꯨꯛ ꯌꯦꯡ ꯌꯥꯗ꯭ꯔꯦꯕ ꯑꯩꯁꯤꯗ ꯅꯝꯁꯤꯜꯂꯀꯥꯟꯗ ꯁꯤ ꯊꯣꯛꯂꯛꯑꯦ ꯁꯨꯃꯥꯏꯅ ꯁꯤ ꯑꯦꯟꯗ꯭ꯔꯣꯏꯗꯇ ꯇꯧꯕꯅꯦ ꯑꯥꯏꯐꯣꯟꯗꯗꯤ ꯇꯧꯗꯦ ꯁꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯂꯩꯇꯦꯕ iOS-ꯀꯤꯗꯗꯤꯀꯣ ꯑꯗꯣ ꯁꯤ ꯂꯩꯔꯦ ꯑꯃꯨꯛꯇ ꯁꯤꯗꯁꯨ ꯑꯃꯈꯛꯇꯪ ꯎꯗ꯭ꯔꯥ 12 ꯀꯃꯦꯟꯕꯨ ꯁꯨꯔꯕꯅꯦꯕ ꯑꯗꯣ ꯑꯃꯈꯛꯇꯪ ꯂꯩꯖꯦ ꯑꯗꯣ ꯁꯤꯗꯩꯗ ꯅꯪꯅ ꯃꯣꯁ ꯔꯤꯂꯦꯚꯦꯟꯗ ꯆꯪꯉꯣ ꯅ꯭ꯌꯨꯋꯦꯁꯇ ꯌꯦꯡꯒꯦꯔꯥ ꯑꯗꯒꯤ ꯑꯣꯜ ꯀꯃꯦꯟꯗ ꯌꯦꯡꯒꯦꯔꯥꯀꯣ ꯁꯨꯃꯥꯏꯅ ꯆꯪꯉ ꯌꯥꯔꯦ ꯀꯩꯅꯣꯕꯨꯡ ꯐꯔꯦ ꯐ꯭ꯔꯦꯟ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯐꯣꯂꯣ ꯇꯧꯕꯤꯔꯛꯎ ꯑꯩꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯐꯣꯂꯣ ꯇꯧꯕꯤꯔꯛꯇ꯭ꯔꯤꯕ ꯑꯣꯏꯔꯒꯗꯤ ꯐꯔꯦ ꯐ꯭ꯔꯦꯟ